तरागा निपान सुबा लोक सभा मिखल के ngasi ahan matangka ki bot thadanariba asigi numit yung bangmatong pung ahum faubada Kaching district ki oina outer Manipur parliamentary constituency gi special polling station da chada ama 10 mek mari taruk khaktamak bot thadanakre pung form asi faubada wabagai assembly constituency gi oina chada hufu mapan 10 mek nipan sino bot thadanakre AC asigi nupa voter singi oina chada hufu mari 10 mek taret mari bot thadanakre aduga nupi voter singi oina chada hufu mari 10 mek taret mari bot thadanakre Kaching Assembly Constituency ki oina pungfom asi faubada chada yakai manga 10 mek ama bot thadanakre Assembly Constituency asigi nupa voter singi oina chada yakai ni thoi 10 mek ahum ani aduga nupi voter singi oina chada yakai ni thoi 10 mek ahum ani bot thadanakre Sekmaijin Khunauge polling number 38/4 ge electronic voting machine EVM sakham daba singna chukai rabde Yangnam Assembly Constituency gi oina pungfom asi faubada chada nifu tare 10 mek ani ama bot thadanakre Assembly Constituency asigi nupa voter singi oina chada nifu manga 10 mek mari mapan aduga nupi voter singi oina chada nifu manga 10 mek mari mapan bot thadanakre Sugunu Assembly Constituency gi oina pungfom asi faubada chada nifu mapan 10 mek taret sino bot thadanakre Assembly Constituency asigi nupa voter singi oina chada nifu nipan 10 mek taruk aduga nupi voter singi oina chada nifu nipan 10 mek taruk bot thadanakre haire Special polling station Kaching ki Inner Manipur parliamentary constituency gi oina pungfom asi faubada chada yankai mari 10 mek nipan taret bot thadanakhe polling station asigi nupa voter singi oina chada yankai ni thoi 10 mek ahum aduga nupi voter singi oina chada yankai ni thoi 10 mek ahum bot thadanakre Special polling station Thobagi Outer Manipur Parliamentary Constituency gi oina pungfom asi faubada chada ama 10 mek mari taruk bot thadanakhe polling station asigi nupa voter singi oina chada ani 10 mek ani mapan aduga nupi voter singi oina chada ani 10 mek ani mapan bot thadanakre haire